Miss TV meeting tabi wasing bunong waiting kunjesu ni taram okjari maraki pau miyam da pinjari. Yum da luba sanga masing thi bagi tabak jathanaba chahi manga khudingi pangthok tuna lakpa livestock census operation ge kunmathoyak suba livestock census operation amadi survey monitoring and evaluation cell under NADCP ngasi veterinary and animal husbandry minister Kasim Bashum na launch tawkre. Lamdam masida horse riding school ama sana ba ayaba leide atuba matam bisaragani haina minister na fongdokre. Lenga ke Department of Veterinary and Animal Husbandry na sinna konong mamang reiba Manipur State Film Development Society Hall da pangthokiba launch tawbagi taramaduda Veterinary and Animal Husbandry Director Dr. R.K. Khogendrajit amadi Department asima ke Secretary Michael Achomna tharomgi maru oiba mithungnen oina saruk yake launch tawbagi tharamadu kamailena chief case ki warot pireduna chief Minister Kasim Bashum na fongdorakpada chawkat palamdam ama oiba haibasida veterinary haibasi khwaidagi maru oiba department amani lamdam asigi leiriba miyoi khudingmak lengak thabak piba ngamde adumopo department asigi officer singna masagi toloptagi chada tara khakta khaidoktuna ok ani khakta leiribasu mateng pangba ngamlabadi chawkhatpa manaba khunai ama sembada chabu mating oigani Miyam na veterinary department na piriba kudong chaba sing laut na masagi sendan lambi semna lamdam asigi sen mitlon hengat na ba hot na si loinena lamdam astelay minari ba kudingmag manaba thong amada hingminaba ngamna ba tha amagi lak amadagi hena tolop chaba sing dagi senpam kharal lairaba miyoi singidamak khaidoktuna thamsi haina minister na appeal tawrakli Veterinary department the FAM oye han migi huida tum banga tapar chalaga nang huidi ledraga veterinary officer ni anjara nangi hodom su ledraga se ko masih di khakam dari ko isi masih am emotional ni every long je kuda nai ngam thok da ya ta de so bin me jar sno pigino si am emotional ni kan basigo aduna hoji NBU da su no what about oil contact ni those contact wala su ati contact Thasi ki tara tarukta kaksingi yuko bank dagi selu tawbada chenaba mi adubo atima matamda fagat pangam kiba kaksing district police ki team singbo DIG range to Jogesan ra haubi zamna mathau masak khangbagi damak appreciation certificate pinna pungning thawat kre pungning thawat pagi tharamadu ngarang numidang kaksingi quarter da pangthokibani tharamadu da DIG gi meki dagi Bangalore tawbada chenaba mi adubo supnatagi hapta amagi manungda fagat pangamduna miyamda police ki haisingba utpagi mathakta aranba tawba miyoi di matam sanglabusu sangna soidna cherak phangani haina utpagi damak thagat pa funglukhi ngarang DIG ne appreciation certificate phanglaba sing adudi Panglava Singdugi Manungda Kaksing District Senior SP TH Prikamjit Additional SP Law and Order Athokpam Romendro Additional SP Operation Binoy Chongtham Kaksing Commando OC S Birla Amadi Kaksing Police Station Ge OC Ramesor Suyauri Panbayabadi Hokiba Chahi Amaro Masida Kangpokpe Chorchanpur Okrolamadi Imphal West ki MU campus da leiba tongan bank sing sakhangdaba sing na lut tawbada ngasi phawba chenaba miyoi sing mari leinaba district police sing na phaba ngamdrabasu kaksingi yuko bank po lut tawkhiba miyoi adudi kaksing police na ahing nungthil nai na thibadagi supnatagi hapta amagi manungda phaba ngamkhibani masigidamak kaksing district police po maikeya dagi thagatnaba leiribani Manipur ka tainaba Myanmar gi mafam amada khut thoknabada leikhidraba Manipur gi lal holob Pripak Pro gi lanmi ani amadi RPF PLA gi lanmi amagi akchang Assam Rifle na laukthok laba matong ngarang numidang imung manung da sinakre asiba hakchang ahumasi manga suba Assam Rifle na border area dagi puthorok laba matong kunmathoi suba Assam Rifle machi police personnel singa loinena Palel police station phaw puthoraki adubo asiba hakchang adu Myanmar gi lamgi area da siba oiba amadi matau karamna puthoraki haibagi chap chaba mari makhong khangba watpadagi Palel police na asiba hakchang adu lobada chayetnaba
ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯄꯨꯂꯤꯁꯅ ꯑꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯑꯗꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯑꯃꯨꯛ ꯂꯩꯀꯠꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯄꯨꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ ꯂꯥꯟꯃꯤ 2 ꯑꯗꯨ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯏꯔꯣꯏꯁꯦꯝꯕꯗ ꯂꯩꯕ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯒꯤ ꯆꯤꯡꯗ ꯂꯩꯔꯣꯜ ꯆꯜꯂꯒ RPF PLAꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯉꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯉꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯣꯜ ꯆꯟꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ 3ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ KNABꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯑꯁꯤ ꯄꯨꯊꯣꯔꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯔꯛꯄ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯄꯣꯛꯅꯈꯤ Imphal West District की मनूंग चंद लरीबा कामेंग सबलदा मणिपुर इमागी मथक्ता सिंगनरक कयाबु मचा अखोई लेरी कनानासु अखोइबु लाक्सबु यारोइ हाइना थौना फना कुलंगा लिबुसिंगबु मैते अखोइ पुनसिनसि मैपुनगी थौमिसिंगना मफमदु ताना चतनै अंगंबा मतेंग पांगना पुनिंग थवत्ख्रे खोंगचत अदु मैपुनगी सीनियर एडवाइजर KK वहिंगबम अमदि राजेंद्र पांगंबम Anina Lamjinki Amadi Tonjam Somerjit Admin Bobo Kundrakbam Sunil Maiboy Suresh Khangembam Ta Khoimu Kennedy Wahingbam Hizam Ajen Sangita Khoirom Zoimati Irom Amadi Rozi Barmajari Mayumsu Sarukyake Ningtham Changlak Pasida Irepa Iramda Bungak Sheliba Ichil Inausingna Aingba Khanglamgani Khajikta Chu Lumna Nungaina Pothajaba Fanglabadi Khana Mompak Tara Blanket Tara Mompak Fidak Tara Amadi Mon Tara Khodol Tamki Kunga Libana Hapakang Singadu Puning Tawalna Rajendra Pangambamna India government Manipur Machet Tahanduna Mapangal Sonta Hanba Hanchak Ngachak Sarakliba Nomagi Mangsilakliba Manipuri Pak Chawpagi Matang na Chingbada Wangangki Amadi KK Wahingbamna Maphamduda Layamliba Naha Singadugi Nolukpa Fazabalam Chachazapu Ubada Puning Peladuna Tagat Wahi Tamki Lulena Khongjang Amagi Mai Pakpada Lamchat Sajat Phajaba Mathak Thong Lions Club of Ningthau Khongna Lions Club International gi Fit the Hunger gi Manung Channa Lions Club of Ningthau Khongna chahi khudingi pangthokpagom Bisnupur gi Konungda leba hanadagi haunai khoi miyobaka loinaduna laklaba yong singda machinjak pibagi thorom ama ngasi club asigi president and Devan Singna luchingduna pangthokri machinjak pijibagi thorom asida cheng hawai lafoi kabok marin amadi makoina chabada nungai gadaba polam kaya amasu pijaki program asi matungdasu hanna pangthoki kani hari Koiba chatluraga halakpa lambida yangna thorokpa karama self accident thokna kara du tongnakpa mi ani kudakta laikidre ani na sopan nangkri hari laibak thiba thodo adu ngarang numidang pung 9 makhairom tabada moirang PS ki manung chenba Chandrabot House mamang moirang da thokibani Swift car registration number MN05A8327 dark blue machugi gari tongtuna Sendra romdagi moirang tamna lakpa gari aduda tonglakpa mi mari adu self accident thokna takmu water sports da tasinbadagi thodok tu thokibani hairi accident hek thokpaga thengnabasingna makoi marimak Moirang sida kudakta bukhatuna laikanaki adubu Ningthaujam Premchand chahi 18 apokpa priyo amadi irengbam manau chahi 12 apokpa ai ibomcha Tronglaubi makhale kaidi lekhidre khangbangamki aduga Konjengbam Bipen chahi 18 apokpa Chandra Tronglaubi makhale kai amadi Hemam Inawa chahi 12 apokpa Khomdon Okshongbungda Sokpadagi laikanaki Mukhoising adu yungauraga gari thorokpa oibina accident adu thoklamba yai haina so pawasna makhatari accident asigi matangda Moirang police na case ama lakhwatkri hari Marki pau pijo matangsta loshinjari miting tabri basingbu khurumjari